Sribar Karong amadi Mamang Leikai Meira Paibi apun balumna nasi ako'y BM Lamnganbi Singha hai ko mang APS pass pase ako'y Meira Paibi taraptagi haingai leitana bembu thagatsari amadi imai ba mokusu isabu matik chana tabhanbi bagi damakta imai pani mokusu thagatsari nasi BM ngasi oirapasi aigi chabangna oirapa dumai harao jagi asi hairaga chhita Sribar Karonggi BM Renubala Devi Meira luptagi hanana thagatsari akoina lakjari basi Sribar Karong amadi Sribar Mamang Leikai Meira Paibi luptagi akoi BM sibu Renubala gi bamtang tawjage lakjabani magna APSC akoi Leikai sigi oina selection tawjarapasi jamna harawi mathang tabadasu magna akoi khunggang legangi chakhanaba myam purakani haibasu jamna asa chauna thunjari aduna Renubala su ichanupi gumbani makusu apaina hanana amuka hanasu thagatsari asi hairaga matang sidala sanjaragi taraptagi personal account ta thunjage ko sari matang dasu amuka hena mai papasu oiro Ani aja ama ada puluh itu. Ini mana paling kaget. Mai bagi tidak Meira nung sumainan lapida na ko sumainan thagat wa hai bibi ba tobi se yang sakira nungaiba na nang ako ako'y naging thagat ko fongdokre no ka tawgere tadana Sribar Karong Sribar Mamang Leikai Meira Paibi luptagi ako'y BM Renubala ako'y Meira Paibi luptagi hanana thagatsari mathangdasu maki thabak punamaktasu jaifamangolsu pijari mathang oina ako'y Leikaigisu oina mathang manau taba angangsingsu amuka hena sakhotpa pibiraknabagisu ako'ina singjari asi hairaga Renubala su mangol pibiri mayam asi hairaga singjaraga yai fare hairamo loina Jaifare